Mieng tabiriba singbu kangli pau thangi maikidagi taramna okjari ngasi phongkiba tongan-tonganba pauche singdagi lokhajaba maruoiba pau khara sandongna pijari. Ahanbada Anchamgi khongjangna naga taba district singda government office sing thong hangba ngamna khidre Senapati SP gi gari amangada thogankre. Naga area da border fencing tauba amasung free movement regime FMR lokthokpagi mayokta All Naga Student Association Manipur Ancham amasung masiga chatminariba Naga mahiroi lup singna ngarangdagi hauna Naga taba district singda changsilakiba government office singda thomjinbagi khongjangna maram oiduna laingaki loiseng sing thong hangba ngamkhidre government office da thomjinbagi khongjang asi ngarang numidang wairam loisinkre khongjang asigi ngasi nini chanba numita khongjang loising na Senapati district ki headquarter da leiriba SP office da thomjinbada CRPF personnel singna athingba pirakpadagi khoisaunaraba protester singna Senapati SP gi gari mathak makha longthoktuna amang atha thogankre Nagagi homeland da fencing tawba yaroi Nagagi imung manung singbu chambal khaduna tokhai tahanba yaroi Nagagi homeland ga Naga miyamga kaidonungda khaidoknaba yaroi amadi hana lejaramba free movement regime FMR amuk hanna chana hangadabani haina India lengakta taksinduna ngarangdagi hona numit nini changsin khiba lengaki office ta thomjinbagi khongjang asida Senapati district student association SDSA loinana Anchamgi federating unit sing oiriba Mau student union MSU Maram student union MKS Pongmai Naga Student Union PNTM Thangalgi Student Union TAZ Jalyangrong Student Union Senapati John Saruk Yari Khongjang loisingna Senapati district tat leiriba tongan ba lengaki loiseng sing amadi bank sing thong lonsin ki Naga area da border fencing tawba yaroi amadi FMR lokthokibagi mayokda Ancham amadi Naga mahiroi lup singna changsin kiba khongjang asida United Naga Council Naga Women Union amadi Naga Hoho nasu mapung phana sogatki amaromda Anchamna thadorpa chirolda Naga taba district singda ngarangdagi hauna lebaki office singda thomjinduna solonsin bagi khongjang changsilakiba asi nungarang numidang wairam losile adubu khongjang losilagasu border fencing thabak leptriba phawba amadi FMR amuk lehendriba phawba Naga singna hanagum adumak chathok chachin makhatana tawkigani hainasu phongdoragli Makha tarapa pauda cookie sing kankhatlabasu chanungda san hatki haiba chapchana khangba ngamle haina ikalna phongdoragli Mamang thagi me kuntra da Imphal East district ki khundrakpam AC gi manungda leiba chanungda cookie singna maitei gi san hatki de haina Assam Rifles na phongdokiba wapam adu cookie singbu phongna kankhatpani haina chapchana khangle Sagolmang police ki maikei de gisu san hatpagi kudam leite haina thodok adubu manil naidana basinki haina iramdam kanba lup ikal gi advisor ningthogjam Sanatomba maiteina paumi singda phongdokre Lamboi khulda leiba MCR club da hangba ikal gi office da paumi singa unabada mahangna makhatana haikibada haukiba me kuntragi ayuk pung 10 makhairom taba matamda chanung awang lekai gi lanai yum amada leiba Assam Rifles ki post amadagi meter cham romatamak chatlaga leiba masing yamlaba cookie khulai paiba kaya kumtharaklaga nongmai round khara kaptharaki nongmai makol hek tabaga san khara chenthoki Tawdok adu uhobu singna san hatpa oirangani haina AR da haiki AR na cookie singi manakta changluraga cookie singna san hatkibagi kudam leite haina tawdok adu mana manin naidanaba sinkibani mahna makhatan hai chanung khulgi oina san thadokna bana maram oiraga AR na miyamda cookie na san hatkide haina thamkiba wapam kakpa ngamnana lairakibani adubu me kunthada thokiba Taret khul mayai lekai degi thoksom basanda koba miyoi amagi sanbi ama hatkre haina thinnarakpadagi ikalda chanungi thawdoka mari leinabra thigatnaba hairaki social media da cookie singna san asiba ama chinglaga chatpagi video footage adusu basantagi mangkhiba sanni haiba khangbaga loinana san chingliba miyoi singi manungda chanung manakta leiba cookie khul kharagi miyoi yawi haiba khangba ngamle cookie singna AR post maya degi meter chamarom chatlaga san hatuna kiba adu AR na khangdaba haibasi cookie singbu phongna sogatpani khul asida khul ngakpa amata lehendraga AR amadi CRPF leiri haiduna singnadana leiriba chanunggi khunja sing amadi akoibada leiriba khulgi khunja sing anoba akiba pokhatle hiramasida governor miyeng changbiduna lam helaba cookie singda para ama tambinaba thabak paikhit piu hairakli
Makha tarakpa pawda social media dagi lokhachaba paw matek ama update tawjari hajingpota cake kakpa amadi khudop siba actor khaba luhongbagi matangda arambai tengolgi lujing purel koronganba khumanna mahaki Facebook account da asumna update tawrakli actor khudimo loi respect tawjai loi number inaw usaina tawjai ko inaw usaina respect loi tawjai inaw su tawjai inaw gi hoi ai smai tawdana sisi tawre kholo haiga kitang sengdongna ba tawbiu ko sengdongna ba di lale khole hamna tam ai lale khole jo hai ningde adum phajana ai am smai tawna khoi mete chane bijai smai na khang de ko de na to si le phajana wari sana ga nusina ba ya mungda tagna bona biyo mungna da na Facebook to kai da launa ba kona ba do ha do pamjade ko mete moina aduni haje ningisi Makatarpa atopa paw amada Union Home Secretary Imphal East amadi Kangpokpi gi IDP sing unaram laga Imphal thadokre numit nini ki khongchatta ngarang Imphal da thunglagiba Union Home Secretary Govind Mohan ngarang Imphal East amasung Kangpokpi district ta yengsilam laba matung nungthil da Imphal thadokre Union Home Secretary Govind Mohan Imphal da thunglabaga Raj Bhavan da Governor Ajay Kumar Bhalaga loinana Manipur Irang da lanjenariba relief camp sing da changjapam lauduna lairiba IDP singi relief and rehabilitation gi matang law and order amasung border fencing gi matang review mifam pangthoktuna kumna khanaki mifam aduda Chief Secretary Security Advisor DGP Army amasung Assam Rifles ki paramilitary force ki makok thongba official sing su saruk yaki Union Home Secretary Govind Mohan na ngarang Churachandpur da chatuna mafam adugi maru oiriba relief camp ani Dorcas Bank Relief Camp amasung Tuibong Subdivision da leiba Sadvanda Mandaf Relief Camp da chatuna IDP singa haktengnana unaduna makhoigi khudongchadaba singi matangda wari sanaki loinana Relief Camp da leiriba mahiroi sing marakta class 10 amasung 12 exam mai paklaba mahiroi sing taramna okpaga loinana relief ki material singsu yenthoklammi Union Home Secretary na Imphal West ki Mekola Gulab Higher Secondary School da hangliba relief camp yengsinba du da IDP singi maikei degi makhoi bu athuba matamda masa gi yumda hanjilhannaba yanaba thabak paikhat piu makhoi bu CMHT scheme da yahon binaba wakat ki wafam sing adu munna taraba matung IDP singna makhoi gi darkar oiba document sing mari leinaba DC da pisinaba pautak piramki Union Home Secretary Govind Mohan ngarang Imphal East ki Dolalenda leiba Christina Medical Hostel Girls Hostel da hangliba relief camp da leiriba IDP singa unaduna makhoigi award apasing loinana atuba matamda thabak oina pangthoknaba pinaba thabak lokhotkani haibagi thajaba piki mahangna camp asida leiriba IDP sing hygiene kit sing su yenthoki tungna Home Secretary Kangpokpi da chatuna Ngahamun relief camp yengsin khibaga loinana relief camp asida leiba handak chahigi class 10 amasung 12 exam pass tawraba mahiroi singda recognition certificate pibaga loinana school bag singsu yenthoki yengsinba aduda district asigi SP Manoj Prabhaskar ADC Songkhongam Baite MCS sing SDO sing amadi DLO singsu saruk yakhi Awang nungpokta thokleba ising isawga mari lainana Narendra Modi na Manipur gi Governor yauna Chief Secretary ga phone da wari sanagre Manipur gi Governor yauna Assam Sikkim Chief Minister singda ising isawgi akupa morol sing Prime Minister Narendra Modi na hanglakre Prime Minister Narendra Modi na haktengnana Assam gi Chief Minister Hemanta Biswa Sharma Sikkim gi Chief Minister Prem Saha Tamang amadi Manipur gi Governor Ajay Kumar Bhalaga isawgi matangda wari sanaki hairi agency gi paw amana report tawrukpagi matung ina isawgi awaba mayok nariba state singda Prime Minister na pangba yaba mateng pangani haibagi thajaba pirakle hairi amaromda hauji awang nongpok Bharata ising isawgi phibam khera phagalaklabasu mapungda yengmada khudong thinningai oiri Assamda isawasina maram oiraga miyoi lakh ahum lising humpumari awaba mayoknari awang nongpokta isaw amadi landslide thoktuna sikiba migi masing kontra taruk yaukrabani Indian Meteorological Department gi matung ina lagliba numit kharani asida awang nongpoki state singda paktaknana nong chudrabasu tongan mafam kharada akhak arau yauna nong churaba yai hairi India da COVID active case lising mari ga kuntaruk yaukre mi manga sikre
Southeast Asia lebak singdagi nongna sandorakliba COVID variant RN1 India dasu nongma-nongmagi active case masing hengalagduna apunba masing ngarang phawbada lising mariga kuntaruk yaukre lachat asina maram oiduna sikiba migi masingna manga sukre anoba lachat asina khwaidagi sokhanduna makokda lairiba Kerala da anoba active case kuntra manga khangkibaga loinana apunba case lising ama chamri taratruk yaukre lebak asigi capital oiriba New Delhi dasu haukiba pung kunmari asida nongna COVID active case nifutaret hengal lakre lachat asina lebak asida sihan kiba misingsu mari sukrabane Maharashtra da lachat asigi anoba active case masing yangkhaimapon hengal lakhibaga loinana apunba active case chamri mariputra mari Gujarata chahum mariputra tret Delhi da chahum mariputra humdoi yaukre lachat asina maram oiduna Kerala Tamil Nadu, West Bengal da miyoi amamam amasung Maharashtra da miyoi ani sikibaga loinana punna sikiba masing manga yaukre Hauzik India da COVID variant RN1 gi lachat asi tamna hengalakliba asiga mari leinana Union Health Ministry na lebak asigi state amasung Union Territory singda lachat asidagi section na leinaba nahongna na khanghankhre hauzik lachat asi awang nongpok lamdamda su tamna chandorakli June 3 Idul Zuha numitpu Rims Authority na suti oidaba haibasi yamna laibak thibani haina MMWO na phongdorakli Manipur da Islam lining chatliba Maitei Pangal Singi chahi amada amutang lakpa kumai oiriba Idul Adha handak chahi gi oina lakliba June 3 thangja numit asida pangtholagani hariba kumai asi numit asibu Manipur da lairiba khwaidagi chawba medical college oiriba Resident Institute of Medical Science Manipur na chuti oidaba haibasi yamna laibak thibani haina Manipur Mitai Pangal Welfare Organization MMWO na hairi organization asina press ta thadorokpo chirol na hai RIMS ki deputy director administration na December 18 da thokpa general holiday sing amadi restricted holiday animakta Idul kumhaigi numit asibu yauhan khidaba haibasi kari karamba nungi agenda leibano hanglakli doinana June 3 numit asida soidana suti thabi nabosu organization asina mari leinaba authority singi miyeng chingsinjari harekli chirol cinema kata na hai kumhai oiriba numit asida holiday oidaba haibasi hospital institute asigi co authority singna yengsinba watpa amadi tauge haina tauribara haina MMWO na singnaba phawri Worldgi mafam pumnamakta kumai asi pangthokle amadi suti oinari adubu medical institution gi authority singna kumai asi khanglamdaba haibasi yamna phajadaba thong ama oigani masi Manipur da leiba Maitei Pangal khunai amadi MMWO na haksinna lawbaga loinana condemn tawri numit asi matam leiringai asida sungsoi soidana suti lautokpinaba RIMS authority na singadabani medical institution asida thabak tawriba amadi mahairoi oiriba Maitei Pangal Muslim singi thamoida thawong asina maram oiduna nungaitaba ama chauna phawale institution authority singna masi khangna MMWO na thamjariba wafam asi thabakta onthoknaba khanghalakle Turelda tarsin kiba miyoi asiba hakchang oina phangkhre haukiba June 18 nongmaijing numita Imphal West ki lamsang subdivision ki manung chanba Lairen Kabi amsung Tera Urak khul lonhabada cheliba Hairang Khong Tabi Turelda Tasin kibadagi thiba khangdana lairakiba miyoi adu ngarang asiba hakchang oina phangkhre Turelda tasin kibadagi ising ireina chenthabadagi thiba khangdana lairaklaba matung ngarang asiba hakchang oina phangkhraba miyoi adugi maming takhelambam ibo chok kowi miyoi asina Turelda tasin kiba numit adudagi NDRF ki kangbuna thibagi thabak sing chatharakibane adubu Arambai Tengol ki kangbuna makhatana thiba humbagi thabak chathabada asiba hakchang oina Hairang Khong Tabi Turel marildagi phangkibane Makhatarpa aroiba pawda XCMN Birena Haingang Kendra gi ichaw mayok nariba mafamsing yengsinkhre nong leptana tabana maram oiraga Imphal Torel Torban kaibadagi ichaw mayok nariba Haingang Kendra gi mafamsingda Kendra asigi MLA su oiriba XCM Birena koina chatuna yengsinkhre khongchat aduda Haingang mayai lekai Haingang Kangjeibung Haingang Panthoibi Lampak Kairang Singya Maitei Pangal
Lairik Yangbam Laikai Amasung Hangang Ahalup Maka Laikai Gi Isau Thoktuna Awaba Mayok Nariba Mapam Sing Hakteng Nana Chatuna Yengsin Ki Loinana Hariba Jaga Sing Aduda Department Ga Mari Lainaba Singna Sem Sariba Sing Adugi Pibam Sing Su Yengsin Kibaga Loinana Isauna Awaba Nanglaba Mapam Adugi Miyam Gasu Hakteng Nana Unaduna Wari Chanaki Loinana XCMN Birengi Maiki Degi Miyam Gi Awaba Adu Uraga Kudaki Oiba Mating Sing Panglambaga Loinana Makata Nasu Mating Pangani Haina Tazaba Piramki Depan nak apa ni? Depan. Depan nak biro. Ha?